فꯖꯅ ꯍꯥꯎꯋꯦ ꯁꯤꯗꯤ ꯈꯨꯔꯨꯝꯖꯤ ꯃꯌꯥꯝ ꯌꯦꯡꯁꯤꯟ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂꯥꯏ ꯃꯊꯦꯜꯁꯤ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕ ꯇꯟꯒ ꯆꯥꯗꯅ ꯃꯌꯥꯝꯁꯤ ꯌꯦꯟ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯚꯦꯀꯦꯁꯟꯒꯤ ꯅꯤꯅꯤꯗ ꯆꯠꯂꯨꯕꯅꯦꯕ ꯑꯥꯗ ꯀꯩ ꯂꯩꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯦ ꯂꯩꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯍꯧꯖꯤꯛꯁꯦ ꯍꯜꯂꯛꯄ ꯌꯦꯟ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤ ꯇꯟꯒ ꯆꯥꯗꯅ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯇꯟꯁꯦ ꯃꯉꯥꯅꯤ ꯑꯗꯣ ꯆꯥꯔꯅꯤ ꯁꯤ ꯂꯩꯔꯕꯗꯤ ꯊꯕꯤꯅꯦ ꯃꯣꯔꯣꯛ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯆꯤꯛꯀꯟ ꯂꯦग ꯄꯤꯁꯁꯨ ꯌꯥꯎꯔꯦ ꯂꯦग ꯄꯤꯁꯁꯨ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ mềm sao không đó vẫn hôi thì điện 난지 사는 게 나오죠. 랩도 써. 좀 보자, 좀 넣어볼까. 오케이. ꯊꯥꯎ ꯌꯥꯎꯗꯕꯤ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯁꯦ ꯌꯥꯏꯑꯕ ꯊꯥꯎ ꯌꯥꯎꯗꯕꯤ ꯊꯣꯡꯕ ꯃꯆꯨ ꯄꯨꯂꯞ ꯊꯥꯆꯟꯈ꯭ꯔꯒ ꯑꯗꯣ ꯍꯥꯎꯋꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯔꯨ ꯂꯧꯊꯣꯛꯀꯦ ꯑꯗꯨꯗꯒꯤ ꯃꯇꯨꯡꯗ ꯐꯖꯕ ꯑꯃꯨꯛ ꯍꯥꯞꯀꯦ ꯇꯥꯁꯤꯜꯂꯒꯦꯕ ꯑꯗꯨꯒ
Một sái mua tiền rồi. Nhưng mà hi không hi. Đây là một mắm okay. Làm thế nào ấy? Tụi mày làm sai gì nhiều bạn? Tụi hầu này mày. Tengah nggak ada kebun. 누구 만반 저도 남네 성공 하바 하워요 따져. 성공 하바를 저도 해놔 또. Nó dầu à? Không, hấp rồi. Tụi mày muốn xin vào tay tôi xin chào cái đó. Mềm này khơi video sẽ ăn với những video những gì đó. Like, share, subscribe cho nó mày. Adu bell icon thì làm biết không? Tụi mày mà thằng video ông muốn unner sẽ đó. Bye bye.